ꯑꯅꯤꯁꯨꯕ SKA Kang torunament final amasung manayan thokre. Tha ashigi tara terettagi haudaga select Manipuri Kang Association na Shilangba Noya Bazar Mete Lakaigi Tengbangi Makhada select city da leiba Noya Bazar Kunjagi Mandokta Nupagi Taruk Nupigi Ahum Punna Kangkhut Mapanna Sharuk Yakhiba Anishuba SKA Kang Tournament 2024 Tha ashigi Tan Kunnipal Irai Numitta final match Shanakre amasung mana yenthokre. Ayuk tara mathoi matamda nupigi shanabada Noya Bazar nupi kangkhut amasung Shibgon jilai rembi kangkhut panjal tara humdoi oina draw oiki. Mathangda shanaroi mi mangana kapna tiebreaker shanaki adushu ani draw oiduna mathangda mi ani kapna bada panjal amada Noya Bazar nupi kangkhut final gi title lauki aduga Shibgon jilai rembi kangkhutna runners up taki. Nupigi match ta Jazna Shajal Sinhana oike. Amarom the Nupagi final match ta Hamamkul Mahadep Kangkhutna Noya Bazar Nupa Kangkhutpu Panjal Kundra Tara Marida Maithiba Pidam Laga tournament asigi final title lowa ngamki. Noya Bazar Nupa Kangkhutna runners up taki. Nupagi match ta Jazna El Ananda Sinhana oike. Tournament asigi Shanakiba final match ta man of the match amasung series Hamamkul Mahadep Kangkhut ki Hamam Bishojit Pataki. Amadonda Nupigi Women of the Match amasung series Noya Bazar Nupi Kangkhut ki Lakhirani Debina Taki. Final match ki mana yenthokpa amasung Loshinbagi Thoramda Select City Corporation gi Ward ki Councillor Humayun Kobir Shuhinna Athoiba Mithunglen Select City Corporation gi Ward ki Nupi Councillor Sharmin Akhtar Rubina Akhannaba Lengbi Rakpashing oina Sharukuyaki. Oinam Satyajit Singhana conduct taukiba thodamda association gi vice president Shomarendra Sinhana taramna okpagi wahai thamki amasung select Manipuri Kang Association gi president Yumnam Nipendra Singhana preside tauki. Aroibada champion amasung runners up team da crest amadi prize money yauna mana yen thoki.